ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯩꯒꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯃꯈꯥ ꯁꯟꯗꯔꯛꯄ ꯃꯨꯛꯕꯥꯡꯁꯤꯗ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯩ ꯃꯨꯠꯈꯤꯗꯅ ꯂꯣꯏꯕ ꯅꯪꯍꯧꯗꯕ ꯃꯨꯛꯕꯥꯡꯗꯣ ꯑꯗꯨꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯦꯅ ꯄꯨꯔꯛꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯔꯧ ꯍꯥꯏꯇꯥꯔꯦꯀꯣ ꯔꯧꯁꯦ ꯑꯩꯅ ꯀꯛꯑꯒ ꯇꯥꯎꯔꯦ ꯈꯨꯇꯥꯎꯔꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯆꯥꯎꯔꯞꯅ ꯑꯩꯈꯣꯏ ꯇꯦꯛꯑꯕ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯇꯥꯎꯔꯦꯀꯣ ꯇꯥꯎꯔꯀꯥꯟꯗ ꯁꯤꯒꯤ ꯇꯥꯎꯔꯒ ꯊꯣꯡꯕꯅꯦ ꯁꯤꯒꯤ ꯑꯊꯣꯡꯕꯒꯤ ꯃꯍꯤꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯏꯕꯨꯝꯒ ꯌꯣꯡꯆꯥꯛꯅ ꯁꯤꯗ ꯂꯩꯔꯦ ꯀꯔꯥꯏ ꯂꯩꯔꯦ ꯌꯣꯡꯆꯥꯛꯇꯨ ꯃꯥꯡꯈ꯭ꯔꯣ ꯑꯣꯀꯦ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯦ ꯁꯣꯏꯕꯨꯝꯒ ꯌꯣꯡꯆꯥꯛꯀ ꯊꯣꯡꯕꯅꯦ ꯑꯂꯨꯒ ꯃꯌꯥꯝ ꯆꯥꯕꯤꯗꯗꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯗ ꯆꯥꯒꯗꯣꯏꯁꯦ ꯁꯤꯔꯦ ꯆꯪꯉꯦ ꯅꯠꯇ꯭ꯔꯥ ꯐꯥꯒꯤ ꯇꯧꯅꯤꯗ ꯀꯩꯗꯧꯕꯩ ꯁꯤꯗꯅꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯃꯇꯪ ꯊꯥꯗꯣꯛꯑꯒ ꯖꯩ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥꯏꯕꯦꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯔꯩ ꯂꯩꯇꯗ ꯇꯧꯔꯛꯀꯅꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯅ ꯑꯩꯒꯤ ꯌꯥꯅꯨꯡꯗ ꯑꯗ ꯍꯥꯎ ꯊꯃꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯩꯒ ꯆꯥꯔꯤꯉꯩ ꯃꯅꯨꯡꯗ ꯈꯨꯃꯨꯠꯇꯨ ꯐꯖꯈꯤꯗꯕ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯦ ꯉꯥꯅꯤꯅ ꯃꯔꯨꯗꯤ ꯈꯔꯗꯤ ꯌꯥꯎꯔꯛꯑꯅꯤ hào ngàn này cái tầm tầm ra chứ
ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯎꯃꯟꯗꯅ 먹어보자. Langit mangan dia. King king. Ama 빠진 소신 거였어. wak한 이 하우게 해모시. 이 가면 진미가 기타 그냥 딱딱 따라가 진 딱딱 오다. 아와.
하왜 시장 좀 뿌닝이 이름이 되잖아지 마. Rau quỳnh thì biết không nó bị nó đủ dầm dạo này rồi đấy mấy cái tặng đi đem hai điệu sao rồi sừng chúng ta hàn chúng ta ở đâu mấy em like nằm ở dưới xuống con cỏ bị cái nó like nằm video rồi subscribe đầu xin subscribe đầu video mo nó sẽ đi sao gì trong những ngày thì khi bắt kita lấy cái mà này ở đâu wow chẳng hạn như vậy mà thằng video đấy nó phải nó ngoài nó phun mình rồi like thì chúng tôi cho nó tổ video mo comment mà thằng video đấy thêm là cái nữa